ꯄꯥꯎꯔꯧ ꯄꯟꯗꯨꯞ ꯀꯨꯟꯅꯤꯊꯣꯏ ꯃꯔꯥꯡ ꯀꯥꯏꯕ ꯂꯟ-ꯊꯨꯝꯗꯒꯤ ꯑꯐꯕ ꯃꯤꯡꯆꯠꯅ ꯍꯦꯟꯅ ꯄꯥꯝꯒꯗꯕꯅꯤ꯫ ꯁꯅꯥ ꯑꯃꯁꯨꯡ ꯂꯨꯄꯥꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯕꯤꯕꯅ ꯍꯦꯟꯅ ꯐꯩ꯫ ꯏꯅꯥꯛ ꯈꯨꯟꯕꯒ ꯂꯥꯏꯔꯕꯒ ꯃꯥꯟꯅꯕ ꯑꯃ ꯂꯩ, ꯖꯦꯍꯣꯚꯥꯗꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯕ ꯃꯄꯨꯅꯤ꯫ ꯍꯩꯁꯤꯡꯕ ꯃꯤꯅ ꯐꯠꯇꯕꯕꯨ ꯃꯥꯡꯖꯧꯅꯅ ꯎꯗꯨꯅ ꯃꯁꯥꯕꯨ ꯂꯣꯠꯆꯩ, ꯑꯗꯨꯕꯨ ꯑꯆꯝꯕ ꯃꯤꯅ ꯆꯠꯇꯨꯅ ꯂꯩ ꯑꯃꯁꯨꯡ ꯆꯩꯔꯥꯛ ꯐꯪꯏ꯫ ꯅꯣꯂꯨꯛꯄ ꯑꯃꯁꯨꯡ ꯖꯦꯍꯣꯚꯥꯕꯨ ꯀꯤꯕꯗꯤ ꯂꯟ-ꯊꯨꯝ, ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯁꯨꯡ ꯍꯤꯡꯕꯅꯤ꯫ ꯁꯦꯔꯥꯟꯅꯕꯒꯤ ꯂꯝꯕꯤꯗ ꯇꯤꯡꯈꯪꯁꯤꯡ ꯑꯃꯁꯨꯡ ꯂꯥꯡꯁꯤꯡ ꯂꯩ, ꯃꯍꯥꯛꯀꯤ ꯊꯋꯥꯏꯕꯨ ꯉꯥꯛꯆꯔꯤꯕ ꯃꯍꯥꯛꯅ ꯃꯈꯣꯏꯗꯒꯤ ꯊꯥꯞꯅ ꯂꯩꯒꯅꯤ꯫ ꯑꯉꯥꯡ ꯑꯃꯕꯨ ꯃꯍꯥꯛꯅ ꯆꯠꯀꯗꯕ ꯂꯝꯕꯤ ꯇꯝꯕꯤꯌꯨ, ꯃꯍꯥꯛꯅ ꯑꯍꯟ ꯑꯣꯏꯔꯕꯗ ꯃꯗꯨꯗꯒꯤ ꯂꯩꯊꯣꯛꯂꯣꯏ꯫ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯅ ꯂꯥꯏꯔꯕꯁꯤꯡꯒꯤ ꯃꯊꯛꯇ ꯃꯄꯨ ꯑꯣꯏ, ꯑꯄꯨꯕ ꯃꯤꯅ ꯄꯨꯊꯣꯛꯄ ꯃꯤꯒꯤ ꯃꯅꯥꯏ ꯑꯣꯏ꯫ ꯑꯌꯣꯜ ꯑꯔꯥꯟ ꯍꯨꯜꯂꯤꯕ ꯃꯍꯥꯛꯅ ꯑꯋꯥ ꯑꯅꯥ ꯂꯣꯛꯀꯅꯤ, ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯒꯤ ꯆꯩ ꯀꯥꯟꯅꯗꯕ ꯑꯣꯏꯒꯅꯤ꯫ ꯄꯤꯅꯍꯩꯕ ꯃꯍꯥꯛ ꯕꯣꯔ ꯄꯤꯕꯤꯒꯅꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯇꯣꯟꯕꯁꯤꯡꯗ ꯃꯍꯥꯛꯀꯤ ꯇꯜ ꯄꯤ꯫ ꯀꯔꯦꯝꯅꯕ ꯃꯍꯥꯛꯄꯨ ꯇꯥꯟꯊꯣꯛꯎ, ꯈꯠꯅ ꯆꯩꯅꯕ ꯆꯠꯈꯤꯅꯤ, ꯍꯣꯏ, ꯈꯠꯅꯕ ꯑꯃꯁꯨꯡ ꯊꯤꯅ ꯆꯩꯕ ꯂꯦꯞꯀꯅꯤ꯫ ꯊꯃꯣꯏ ꯁꯦꯡꯕ ꯄꯥꯝꯖꯕ, ꯃꯆꯤꯟꯕꯥꯟꯗ ꯆꯥꯟꯕꯤꯕꯒꯤ ꯋꯥ ꯂꯩꯔꯕ ꯅꯤꯡꯊꯧꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯣꯏꯒꯅꯤ꯫ ꯖꯦꯍꯣꯚꯥꯒꯤ ꯃꯤꯠꯅ ꯂꯧꯁꯤꯡꯕꯨ ꯂꯤꯗꯨꯅ ꯊꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯥꯖꯕ ꯌꯥꯗꯕ ꯃꯤꯒꯤ ꯋꯥꯁꯤꯡ ꯂꯪꯊꯣꯛꯏ꯫ ꯀꯇꯟꯅ ꯍꯥꯏ, ꯃꯄꯥꯟꯗ ꯅꯣꯡꯁꯥ ꯂꯩ, ꯑꯆꯧꯕ ꯂꯝꯕꯤꯁꯤꯡꯗ ꯑꯩꯕꯨ ꯍꯥꯠꯀꯅꯤ꯫ ꯑꯣꯛꯇꯕꯤ ꯅꯨꯄꯤꯒꯤ ꯃꯆꯤꯟꯗꯤ ꯑꯔꯨꯕ ꯀꯣꯝꯅꯤ, ꯖꯦꯍꯣꯚꯥꯅ ꯁꯥꯎꯕ ꯃꯍꯥꯛ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯇꯥꯒꯅꯤ꯫ ꯑꯉꯥꯡꯒꯤ ꯊꯃꯣꯏꯅꯨꯡꯗ ꯑꯄꯪꯕ ꯄꯨꯟꯗꯨꯅ ꯂꯩ, ꯑꯗꯨꯕꯨ ꯋꯥꯔꯛꯄꯒꯤ ꯆꯩꯅ ꯃꯗꯨ ꯃꯉꯣꯟꯗꯒꯤ ꯊꯥꯞꯅ ꯇꯥꯟꯊꯣꯛꯀꯅꯤ꯫ ꯃꯁꯥꯒꯤ ꯂꯟ-ꯊꯨꯝ ꯍꯦꯟꯒꯠꯅꯕ ꯂꯥꯏꯔꯕꯕꯨ ꯑꯣꯠ-ꯅꯩꯔꯤꯕ ꯃꯍꯥꯛ, ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯗ ꯄꯤꯔꯤꯕ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯋꯥꯕ ꯅꯪꯒꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯥꯀꯣꯡ ꯆꯦꯞꯊꯧ ꯑꯃꯁꯨꯡ ꯑꯁꯤꯡꯕꯁꯤꯡꯒꯤ ꯋꯥ ꯇꯥꯎ꯫ ꯑꯩꯒꯤ ꯂꯧꯁꯤꯡꯗ ꯅꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯊꯝꯃꯨ, ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯃꯗꯨ ꯅꯍꯥꯛꯀꯤ ꯅꯨꯡꯗ ꯊꯝꯂꯕꯗꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯁꯛ ꯑꯣꯏꯒꯅꯤ꯫ ꯃꯗꯨ ꯅꯍꯥꯛꯀꯤ ꯆꯤꯟꯕꯥꯟꯗ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯁꯅꯨ꯫ ꯅꯍꯥꯛꯀꯤ ꯊꯥꯖꯕ ꯖꯦꯍꯣꯚꯥꯗ ꯂꯩꯅꯅꯕ ꯑꯩꯅ ꯉꯁꯤ ꯅꯉꯣꯟꯗ, ꯍꯥꯏꯕꯗꯤ ꯅꯁꯥꯃꯛꯇ ꯈꯪꯍꯜꯂꯕꯅꯤ꯫ ꯑꯩꯅ ꯅꯉꯣꯟꯗ ꯄꯥꯎꯇꯥꯛ ꯑꯃꯁꯨꯡ ꯈꯪꯕꯒꯤ ꯑꯊꯣꯏꯕ ꯍꯤꯔꯝꯁꯤꯡ ꯏꯈꯤꯗ꯭ꯔꯥ? ꯅꯍꯥꯛꯄꯨ ꯊꯥꯕ ꯃꯉꯣꯟꯗ ꯅꯍꯥꯛꯅ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯑꯩꯅ ꯅꯍꯥꯛꯄꯨ ꯑꯆꯨꯝꯕ ꯋꯥꯒꯤ ꯑꯔꯦꯞꯄ ꯑꯗꯨ ꯈꯪꯍꯟꯅꯕ ꯏꯈꯤꯗ꯭ꯔꯥ? ꯂꯥꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯕ ꯃꯤꯗꯒꯤ ꯅꯝꯗꯨꯅ ꯂꯧꯒꯅꯨ, ꯑꯋꯥ ꯑꯅꯪ ꯇꯥꯔꯕ ꯃꯤꯕꯨ ꯊꯣꯡꯖꯥꯎꯗ ꯑꯣꯠ-ꯅꯩꯕꯤꯒꯅꯨ꯫ ꯃꯔꯝꯗꯤ ꯖꯦꯍꯣꯚꯥꯅ ꯃꯈꯣꯏꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯂꯦꯞꯄꯤꯒꯅꯤ, ꯃꯈꯣꯏꯗꯒꯤ ꯅꯝꯗꯨꯅ ꯂꯧꯔꯤꯕ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯂꯧꯒꯅꯤ꯫ ꯁꯥꯎꯒꯟꯕ ꯃꯤꯒ ꯃꯔꯨꯞ ꯑꯣꯏꯒꯅꯨ, ꯃꯩ ꯍꯧꯅ ꯁꯥꯎꯒꯟꯕ ꯃꯤꯒ ꯆꯠꯃꯤꯟꯅꯒꯅꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯠ ꯃꯇꯧ ꯇꯝꯂꯛꯀꯅꯤ ꯑꯗꯨꯒ ꯅꯁꯥꯃꯛ ꯂꯥꯡꯗ ꯊꯨꯒꯅꯤ꯫ ꯈꯨꯠ ꯁꯣꯛꯅꯕ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯅꯍꯥꯛ ꯌꯥꯎꯒꯅꯨ, ꯅꯠꯇ꯭ꯔꯒ ꯁꯦꯟꯗꯣꯟꯒꯤꯗꯃꯛ ꯖꯥꯃꯤꯟ ꯌꯥꯔꯤꯕ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯒꯅꯨ꯫ ꯅꯍꯥꯛꯅ ꯁꯤꯡꯅꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯗ ꯃꯍꯥꯛꯅ ꯅꯉꯣꯟꯗꯒꯤ ꯅꯍꯥꯛꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯂꯧꯒꯗꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯛꯀꯤ ꯅꯄꯥ-ꯅꯄꯨꯅ ꯊꯅꯝꯕ ꯃꯃꯥꯡꯉꯩꯒꯤ ꯂꯝꯒꯤ ꯉꯝꯈꯩꯅꯨꯡ ꯍꯣꯡꯗꯣꯛꯀꯅꯨ꯫ ꯃꯁꯥꯒꯤ ꯊꯕꯛꯇ ꯍꯩꯕ ꯃꯤ ꯅꯍꯥꯛꯅ ꯎꯕ꯭ꯔꯥ? ꯃꯍꯥꯛꯅ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯃꯥꯡꯗ ꯊꯧꯒꯜ ꯇꯧꯒꯅꯤ, ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯅꯠꯇꯕ ꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯣꯏ꯫